Manipuri Wari Pambi Channel na tabiriba pumnamakpo amuhan na taram noksari. Ngasi amuk Manipuri itihas ki wari paringda General Longjam Romagi Samlapawari Aiba Longjam Arun Manipuri itihas ki wari masa se amuk taminarasi. Kanglaipak Manipur si maihorol dagi hauna maning makha tamna panjarami. Lamdam ase yam nangalingai matamdagi maning tamba ningthaupan balaibak oiduna leirakhi. Ningthauna asupa sakti pairamba leipakni adom oinamak lisang sinna satharakhiba ningthaupan balaipak ama oijarabasu hiram khudingda asauba thodang laukibasi ningthau macha masu sing ngaktana laukibani haiba taragadi mado tasengna aranba oigani miya maraktagi lusingba wakhal thokpa matik mathauna leiba mioi kayanasu hauzik leiriba Manipur ase semgalakpada asauba thodang yaki makoibu miraiba chumde 18 suba shatabdigi anganba tangkakta pungmut mutluraba Manipur asibu awasinggi makuttagi kannanaba honakhiba amadi amuk nahaunana semgatnanaba honakhiba singi manungda singthanaba yaba mioi kharagi maming panba tarabadi apikpa lanmidagi hawraktuna General Phamthon yaukhiba Roma singi maming aikoina puwarigi lamaidagi laukhatpa chumgani Kumja lising magasani pan taramapalda awa ningthaugi phambal kabagi thoramda mikha polaba leibak amagi ningthau oina Maharaj Marjit yaukhide maripak yonthoklaga ningthau oikhiba Marjit ki napal angakpani masina maram oiduna mahakpu fananaba awagi masing yamlaba lanmi sing Manipurda thajilakhi Kumja lising magasani pan kun January ani suba adwaida awalan miga sara korungi lan miga sayol amarom lan soknaraba tungda tarani thoini pan balaibak pokpada maitai leibak kai khi Marjit Manipur thadoklaga kasar da sen khirami miyam singsu senaba yaurami Imphal gi konung oiriba Kangla da leiriba yum kai phura dalal thugai khibata nattana masigi akoibada leiramba chekpal amasung thanga pat leitem manana temkhai khre awasingna apang apangba makhai nupi angang khaktana mioi lak henbagi mathakta faduna makhoigi leibakta pusinki pangal leitraba singna awaba khonjelna laujaba natana adubu tabi nanaba lusingba amata chongthorok khidre aduna kai sao mayok na duna narak singlak singma landuna kasar tampak ta na senki kharana sileta senaki matamadu da Roma sing Mama mapa masin manau singa hingnana naba awaba kaya thengnaduna mayamna senaba lambida tung inki Manipur gi selakpa ningthau oiramba amasung ningthau masa sing kasar amasung sileta leirami makoi singi manungda Saurjit Marjit Gambir Singh Narasingh singba maru oibani awana kangkhong saihallaba Manipur kannanaba Gambir Singh Narasingh watanarami Gambir Singh masana Manipur gi Maharaj amasung Narasinghabu senapati oire haina lauthoklami makhoi anina East India Company gi agent singa watanaduna British ki simanada sakti laina sagatnarakleba awagi lanmi singbu takthokpada natana Manipur dagi mapung phana awatan thoktuna mariba kuning tamba hanjinanaba amana amagi mateng pangnaba yanaba poraklami company gi Govern in Council gi ayaba matung ina Manipuri na semba Manipur levy kauba lanmi sanga gi tengol ama semgal ami masigi sanga daba sel thum pirol kusukulai nongwini singba company na puthokpa su yarami Major Grant ki makhada lanmi sing drill tauba nongwai kapa tambiduna training pirami kumjalisam sanipan kunmari gi July 13 da Silet Light Infantry gi commandant oiriba Lieutenant Colonel Inse William na Manipur levy gi lanmi singi maming pibada Roma singi maming yaure yamna thuna levy manungda lanmi mangana saba singup amagi lusingba khankhre levy gi ming parengi manungda Roma gi number 38 subada leiri kumja lisemaga sanipan kunmari gi October thada British ki lanmi ga Manipur levy gi apunba khutpu ga pullaga kasar da leiramba awa lanmi gi mathakta landare maduda awasing maithiduna Manipurom de sensinakre asumna
अहानबा लानगम फिरान पाइबा हौखी कुमजा लिसिम सनिपान कुनमंगागी मेगी तांग तरा तरेत सिलेतगी मणिपुर तमना निंगथौ गंभीर सिंहगा लोइनाना खोंगसान हौरक्खी असुमना मणिपुर संगसलक्खिबा मणिपुर लेबीना मपुंग फाना आवासिंग तकथोक्खिदुना कुमजा लिसिम सनिपान कुनमंगागी जुन थादा श्रीजुत गंभीर सिंहना मणिपुर की फंबाल तोंगदुना निंगतंबा अमुक हंजिनखी कुमजा लिसिम सनिपान कुनतरुक की फेब्रुआरी की तांग अमदा श्रीजुत याउना निंगथी वांग मलाना आवासिंग मपुंग फाना मणिपुर लेबीना तकथोक्खिदुना कबो तंपाक असिसु अमुक हन्ना मणिपुर की ओइरमी पुनमकसे लोंगजमचा रोमासु सरुक यारखिबा ngaktani कुमजा लिसिम सनिपान कुनमापलदा गंभीर सिंहना जगन्नाथ क्षेत्रदा तीर्थ चटननबा थौरांग तौरमी मसिगिदमक मांगजौनना रोमा सिंह चटननबा थौरांग तौरमी खोंगचत सिदा संगदबा चिंजाक मसिंग सुना सेम सारदुना ब्राह्मण वैष्णव रातन मापल अमदी कोनुंगी लैमसिंग याउना बराक तुरेलदा ही तोंगदुन सलमी मतमसीदा ईस्ट इंडिया कंपनी ना सिलोंगदगी गुवाहाटी यौबा ललोल लंबी सेमबदा खासीना अथिंग पीबता नतना ब्रिटिश ऑफिसर अनी याउना कुली कया हत्खिबगी वाथोक लेरमी मसीना मरम ओइदुना खासीबु सबसाना लाक्सिनबा कंपनी ना पामलमी अदुबु मखोई मथंतना दी ngamloidaba leibana मणिपुर की निंगथौदा मतेंग पांगबिनबा हाइजबगी पाउ थारकलमी महाराष्ट्र मणिपुर बु मतेंग पांगखिबा कंपनी बु मतंग असिदा तेंगबांगे यारे रोमा सिंह पोसंगबा हंजबबु सिलेट की निलोगी कमिश्नर मिस्टर तक्करदा निंगथौगी अयाबदो पाउ ओइना खंगननबा खंगलखी महांगना पाउ फंगबगा हीदा पोरकपा पोटसिंग जात्रिक सिंह थुनमक कसारगी चंद्रपुरदा लैबा राजबारीदा थमलमी पंथब तौदना मिस्टर तक्करबु सिलेट उनादुना खासी नमथबगी मणिपुर पीगदब मतेंगी खनदुना यानबु पोरक्खी मतंग असिदा सैथारोन कुंबाबदा सुमना इरी सकाबदा लिसिम 1794 ख्रिस्तना लिसिम 1994 कालेन कुनिथोइनी पानबा निंगथौकाबदा श्रीजुत महाराज सिलोंगदा खासी नपा ngमत्रे हाइदुना तक्तुना लान पांगबा चतखिये नवाब गवर्नर इसका डेविड स्कोन साहेब न तुरेन मपान थोकतुना श्रीजुत महाराज को ओकलम में श्रीजुत महाराज न साहेब का लोइनना खाही नपा सत्ते तेखाव लेपाकता साहेब न सेमप सिपाही का मैतई की सिपाही का लमियन न लान चंगहने मैतई सिपाही न हान खुन थुगाये खाही निंगथौ फातुना साहेब त पिरए मणिपुर अमसुंग कंपनी की अपुनब लानमी सिंह नमथब लोइद्रिव फाउबा रोमा सिंह नाकन अनी की पाउ पुबा मी राजदूत ओइखी मसिना ताकपदी रोमा सिंह ने इंग्लिश लोल याउना अवांग नोंपोक की लोन खरा मखैदी ngang बसक ngami हाइबसिनी लोन खंगदना राजदूत ओइबा याबा नते यामद्रबदा इंग्लिश बेंगोली उड़िया असामी न सिंगबा तंगाई फदब लोन सिंह महा खंगबदा नतना ngang बसु ngamba मिसकनी हाइबा ताई मणिपुर ने सही तरेत खुंताक्तुना खुंताक लान सिबगी तंजा लौदुना सिंगी हाउना इरांग सागतुना मनिंग तंब खुनगी निंगथौ अमोममनी हाइना सिंगनबा हौरक्खी गंभीर सिंगना निंगथौ ओइरबा फावबदसु इरांग नेमथदे मदुना मरम ओइदुना सिंगी लम सिंगदा नौना लांदादुना खुन कया खुदुम चंसिननबा होनरक्पा मतमदा मैतैगी अकन थौ थौना फबा लानमी कयाना असौबा थौदांग लौखी नंपोक सिंखैगी सिंगी खुल सिंह लाक्सिन बदा थौना लिंगजेन उठखिबा मैतै लानमी सिंगदा महाराज गंभीर सिंहना मना मथुम पीखिबा सिंह थारकपदा रोमा सिंह सु याउई हाइबसे अवांगंबा लाइरिकता मखागी असुमना सैथारंबा असिदगी खंगबा ngami इदाइरेम कोनसबा कीर्ति नंगदी कबोगी तुमु निंगथौ फंगजखिये इदाइरेम अरोइबा नंगदी मोइरांग निंगथौ फंगखिये इदाइरेम लोंगजांबा लोमा नंगदी नबुदौना सुकुनु इरम सेलगी थौरम पुमनमक तौरमे लोमा नंगदी लान सेनापति ओइदुना सुकुनु इरम पुमनमकी हौयाम तखाइदुना पोइरई नयाम थाओ लाइरिक असिदा थारमलिबा वरोल असिदगी खंगबदी गंभीर सिंह महाराज की हकतक्ता सिंगी हाउखुल कया मैतैना खुदुम चंसिनबदा रोमा सिंह सु थौना फना असौबा थौदांग याखि हाइबसिनी कुमजा 1953 की दिसंबर थादा श्रीजुत गंभीर सिंहना असौबा लानमी खुदपू पुदुना अंगामी की खुन सिंहदा चतुना लोइपोट खोमलमी
Sirijutna mahakki makhada laiba lamni khangnaba masamakki khongul yekpa nung yungduna Kohima da thanami khongchat asida Maharaj ka loinana Roma Singh posangba hanjaba yauki maramdi mioi ani ase lengani Lebi gi khongbuni mahai masindasu noptaba maselni aduna ningthau yauna satpa khongchat khudingmak Roma soidana yawi Saitharol kumbabada iri kumsak lisamaga satret mabudra mari Kristana lisama sanipan humdrani thoi ni ningthau kabada longjamcha menjorna Sirijut mapa ibungogi patason khoramba chatle hairibase asini kumja lisama satret humdrani thoi Sirijut Chandrakirti ne panba matamda mapa ibungo Gambhir Singhana thamlamba patason gi mafam khangbase mapa gi marup oiba Thaudok khuding khangdaba leitaba Roma menjorda ahanba oina thauram sinabagi wafamni adubu laibak thiwa amana Gambhir Singh nongakraba matung palakpa ningthau Narsingh amadi Dhaka taba Devendragi matamgi oinadi Roma Singh kaidaukrabage haibase kananasu haiba ngamnadre pandaba yadaba amatang haiba tarabadi ningthau phambal kalaknabana maram oiduna laiba kangkhong chaiba masel hatoknabagi sanabi ama ningthau macha singgi marakta leiribado Romadi yadabani ningthau semba yauganu ningthau kallu haibase mahakki arepa phirepni Maharaj Chandrakirti na panma matam kumja lising chanipan yangkhaidagi lising chanipan marfu taruk thabak ngamba mathawna ningthina pangthokpa leibakkidamak khanba leibakkidamak kathokpaga loinana thawai pamudana thabak kaya pangthoklamba lanmi singgi manungda thoidok hendokna panbi yaba mioi singdi longjamba menjor Roma Singh saugai yamba menjor amadi kangaba thangal menjor ahumse panbada matik chai Laipaki damak ningthaugi damak thawai pamuba naidaba kathokpa makoi gi tawpham thokpa mathausing ningthina pangthokpagi damak matam adugi military ranking da khwaidagi wangba general pham phawba phangba ngamki asida natana phamnaiba ama oinasu matam amatada punabagi pham kaminakhiba misakni lanmi amagi punsida general gi pham ase yauna karakpa haibase araiba natte bhamna dum khangbiba yawo wafamni Thangal menjor ga saugai yamba menjor Balaram hairiba mioi ani asidi sumnatagi Chandrakirti na palaba matam adutada maming lakhibani mamang thakta pankhiba ningthaurol ahumdagi leibakna sakhanglaga lakhibana longjamba Roma menjor ni sahidasu aduga masagi haisingbadasu Roma na top topi iningthau Chandrakirti masamak longjamba Roma na thangi mahitambiki Matomta natana Pauna Brajabasi amadi Wangkai Mairabagisu Thangi Ozani Pauna Brajabasi di Magi Ozana yum ingkol piduna layrak amatada laymina kibani Satheng lantheng naba matamdata Sijanagadaba top oza asigi Thangi mahai Ngasi sukharagi makai hingduna laydi Manipurda nursing na panma matamda Akam housing na Manipur gi kha thangbada layba Monbi amasung Hero wunna singba khul singbu khudum sansilami amukasu Chandrakirti na panba matam kumjalisim chanipan yangkhai tarukta singi khul singda sangsilaktuna saikhaibugi thabak chatharakhi kumjalisim chanipan yangkhai tareta Sirijut masamak lanmi lising maga samga puraga makhoibu namthanaba khongsankhi adum oinamak Maharaj na lusingduna sangsinkhiba lanmi singado akam hausinga mayoknaba ngamdana senakhi Lan handorakpada makoina hana sanglakhiba lambi romda handorakpagi mahutta atoppa lamthungpham khangdaba khangloidaba lambi romda selakhiba na maram oiduna makoigi sana thaknaba polam pumnamak phangkhidre hauna takhairakpadagi maitai lanmi singna tore lanbada nongmai saniga ani dolai musuk ngamba thau ukrul ngamba sanagi seng sekpin na singba loina manghawi matang asida thauna phaba maitai akanna thau kharana araiba thauna puthoktuna konung yaunaba Chandrakirti bu purakhi kudong thiraba tanphamda ningthaubu yeknabana phakhiba natraga hatkhiba yaraba tanjada thawai pamudana ningthaugi sana thaugal phangjarakpa singgi manungda Roma Singh su amani thaudok asiga mari lainana iningthauna ningthau kanba yauna mioida mana mathum pikhi Roma Singh su sanagi khuji jura amaga sanagi likyan pareng amaga phangkhi Saitharol kumbabada asumna iri Kaksing Chandra Syam na saithaba
kum sakabda lisimel satret humdra nipal Kristra lisim sanipan yangkai taret tara nipani pan balebak pokpak waksingi Sangkranti hawe kunmarini ning thaukabada Maharashna akam haw naruba thunglaiye mi kunthra mapal landa sira ye makhoi adugi sorat Maharashna sonbiye nongmai hundoklam basingdi lairik e haiduna nongmai amada lupa kulhumdoi lokhatle sana thaugal fangjarakpa chiromcha Parthana harup lakpa haubam binod menjor ani madi thangban piye longjamcha loma posangba hanjaba laiton jamcha Chandra Singdi magi matik okpa yengduna ningthau pi sana khuji sanarag piye akam hau naruba matungdagi Roma Singda menjor fam thindokre kumjal lisim chanipan yangkai tareta India apumbagi oiba sipai lalhauda awang nongpok Bharat sandoraktuna sahi sigi November thada Chittagongda laiba nifu mari Navy Infantry na lalhauba yauksin khiduna awang thangba Kasar Silet nongpok Banga anigi marakta laiba Latuda lan soknaduna British ki Commander Major Bing hatkhi lanpham sida lalhauba sing adugi luchingba amasung tengbang bosu oiba sana sahi ahum Maharashtra Sorjit ki masa ibungo yaw khiduna lan gi maisrang pair klabada matam adugi Manipur ki political agent oiramba Major Melok na haijabadagi Raja Chandrakirti na lalhaubu sing Manipur da sanglakpa thingnaba atai phampaiwa amadi Major manga na luchingba maitai lanmi mapai nipan tongan na thakhrabasu longjamba Roma na luchingba lanmi Samri Jiri da aroibu oina lan thengna nanaba thamki Jiri gi umangda lanpham oiduna lalhaubu sing maithiba pibata natana lusing puren oiba sana sahi ahum hingna faraklaga Raja Chandrakirti da katli makha tarakpo oina kumjal lisim chanipan yangkai mapalda Mitwini award piduna Roma Major bu ikai khumnaba British singna utkhi loinana lanthengnaba yaudaba asawasang Raja Chandrakirti Singa Khamba Ukhramba Singa Khamba Dewan Nepra Selungba Sogai Yamba Selungba Nandababu Lairik Yengba Nangmairakpa Major Ibung Siza Haujamcha Major Gokul Thakur na singba mioi sing mana phangminakhi asuk chauna mai pakpa thodok asibu sana konungdi lairadana saitharol kumbabada fawba panbiramde ningthaunasu thagat wahai ama fawba Romagi mafamda thamkide oiba yaba maram amana Sorjit Maharaj ki masa ibungo sana sahi ahumbu Manipurda puraktuna mama leibak Manipurda khongdoi hankhiba adunasu ningthaugi pungning nungaitanabagi maram ama oigani makhut chalaba yeknababu magi wayel makhada wayel chathaba tawdana British ta pithoktuna wayel tawhanduna kalapani ithatta amuk halakla roidaba khongchat amada loithan khiba aduni laibaki sel thumda mateng pangna bahaiduna kumjal lisim chanipan yangkai mapalgi April tang taruk sajibugi marini panba sagol se numita Roma Major ne Jiri dagi samu humpu humdoi pharui Manipuri puwari da mahakna ahanba aroibani haibatai samu nipu nipandi Kasar da yonthoklammi aduga samu taretna sana konungda porai kumja lisim chanipan humfu April tang nipal sajibugi tara nipani panba nongmaijing numita longjam Roma Major na Kasar dagi samu taruk pharuraga halai kumja lisim chanipan humfu nipangi January tang kunthra sagol se numita awang maikai dagi thangal khulda longjamba Major na landaba chatli lanpha tara faraga purai kumja lisim chanipan humfu nipangi October tang taret yumchakai sanumita longjamba Major na awang maikai dagi satrik hau landaba chatli satrik khulakpa yangkhillengbu hingna faraga porai kumja lisim chanipan humfu mapal March tara mapal sajibu taruni pan beirai numita longjamcha Major na lusai hau takhairam laga dasiron da thunglami kumja lisim chanipan humfudra mathoi February gi tang tara mari ningthaukaba numita longjamba Major amadi Maisnam Major anina lusai expedition chatuna naga khulbu laksin bachatli kumja lisim chanipan humfu nipan gi September gi tang tara humdoi nongmaijing numit ki ayukta Chandrakirti Maharaj na thoktuna longjamcha Major ga kangbamcha Major thangal ga makhoi ani tengmai leptuna hiyang tanai maduda saheb na photo lawi
ꯀꯪꯂꯩꯄꯥꯛ ꯂꯝꯈꯩ ꯌꯥꯊꯣꯛꯅꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯁꯥꯍꯦꯕꯁꯤꯡꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯃꯦꯟꯖꯣꯔ ꯔꯣꯃꯥꯅ ꯃꯍꯥꯛꯀꯤ ꯂꯝꯒꯤ ꯂꯝꯈꯩ ꯁꯣꯛꯄ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯥꯔꯤꯛꯇ ꯂꯝꯈꯩ ꯌꯥꯊꯣꯛꯄꯗ ꯌꯥꯅꯗꯕꯁꯤꯡ ꯑꯗꯣ ꯐꯖꯅ ꯏꯔꯝꯃꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ ꯑꯋꯥꯡ ꯂꯝꯒꯤ ꯂꯝꯈꯩ ꯌꯥꯊꯣꯛꯅꯕ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯆꯨꯝꯅ ꯌꯥꯅꯗꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯁꯥꯍꯦꯕꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯍꯥꯠꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯣꯜ ꯐꯥꯎꯕ ꯐꯪꯉꯤ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯔꯛꯇꯨꯅ ꯀꯣꯅꯨꯡꯗ ꯀꯣꯛ ꯁꯥꯈꯤꯕ ꯃꯇꯥꯡꯅꯤ ꯃꯔꯝꯗꯤ ꯀꯪꯂꯩꯄꯥꯛꯀꯤ ꯂꯝꯈꯩꯒꯤ ꯐꯤꯕꯥꯟ ꯁꯦꯝꯕꯗ ꯃꯁꯥꯃꯛꯀꯤ ꯄꯥꯝꯕꯣꯝ ꯃꯩꯇꯩꯒꯤ ꯏꯅ ꯌꯥꯠꯂꯝꯕ ꯄꯔꯤꯡ ꯀꯥꯏꯍꯟꯕ ꯔꯣꯃꯥꯅ ꯄꯥꯝꯖꯈꯤꯗꯦ ꯃꯦꯟꯖꯣꯔ ꯔꯣꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯦꯟꯖꯣꯔ ꯑꯃ ꯅꯤꯡꯊꯧꯅ ꯁꯤꯜꯂꯒ ꯂꯝꯈꯩ ꯌꯥꯊꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯥꯍꯦꯕꯁꯤꯡꯅ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯈꯪꯗꯣꯛꯈꯤꯕꯅ ꯀꯨꯝꯖꯥ 1912ꯒꯤ ꯂꯥꯟꯁꯨ ꯃꯥꯏꯊꯤꯕ ꯑꯣꯏꯈꯤꯕꯒꯤ ꯃꯆꯥꯛꯅꯤ ꯀꯨꯝꯖꯥ 1962 ꯅꯕꯦꯝꯕꯔ 18 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯂꯣꯡꯖꯝꯆꯥ ꯔꯣꯃꯥꯒ ꯁꯥꯍꯦꯕꯀ ꯎꯪꯈꯠꯅꯈꯤꯕ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯊꯣꯛꯄꯗꯒꯤ ꯁꯥꯍꯦꯕ ꯀꯁꯥꯔꯗ ꯆꯪꯈꯤ ꯀꯨꯝꯖꯥ 1963 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 10 ꯅꯣꯡꯃꯥꯏꯖꯤꯡꯗ ꯂꯣꯡꯖꯝꯕ ꯃꯦꯟꯖꯣꯔꯅꯦ ꯆꯤꯡꯉꯥ ꯈꯝꯕ ꯈꯥꯕꯝ ꯂꯥꯛꯄꯅꯦ ꯕꯥꯃꯨꯟ ꯒꯣꯀꯨꯂꯣ ꯊꯨꯝꯖꯥꯎ ꯄꯨꯔꯦꯜꯅꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯤꯄꯥꯏ ꯌꯥꯡꯈꯩ ꯄꯨꯔꯒ ꯑꯋꯥꯡ ꯂꯝꯒꯤ ꯕꯥꯎꯟꯗꯔꯤ ꯌꯦꯡꯕ ꯆꯠꯂꯤ ꯁꯥꯍꯦꯕꯁꯤꯡꯒ ꯌꯥꯅꯗꯅ ꯍꯜꯂꯛꯏ ꯀꯨꯝꯖꯥ 1962ꯒꯤ ꯗꯤꯁꯦꯝꯕꯔ ꯇꯥꯡ 13 ꯅꯤꯡꯊꯧ ꯀꯥꯕꯗ ꯂꯣꯡꯖꯝꯆꯥ ꯃꯦꯟꯖꯣꯔꯅ ꯊꯤꯕꯣꯃꯩꯗ ꯒꯝꯚꯤꯔ ꯁꯤꯡ ꯃꯍꯥꯔꯥꯖꯀꯤ ꯄꯇꯥꯁꯣꯟ ꯈꯣꯔꯝꯕ ꯆꯠꯂꯤ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗꯤ ꯀꯣꯍꯤꯃꯥꯒꯤ ꯂꯝ ꯑꯁꯦ ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯑꯣꯏꯔꯤ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ ꯀꯨꯝꯖꯥ 1962 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 11 ꯂꯩꯕꯥꯛ ꯄꯣꯛꯄꯗ ꯂꯣꯡꯖꯝꯆꯥ ꯇꯣꯞ ꯃꯦꯟꯖꯣꯔꯒ ꯁꯥꯍꯦꯕ ꯑꯍꯨꯝꯒ ꯄꯨꯟꯅ ꯑꯋꯥꯡꯂꯣꯝꯒꯤ ꯂꯝ ꯌꯦꯟꯅꯕ ꯆꯠꯂꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯁꯥꯍꯦꯕ ꯑꯍꯨꯝꯅꯦ ꯁꯤꯐꯥꯏ ꯍꯨꯝꯐꯨ ꯌꯥꯎꯅ ꯂꯝ ꯌꯦꯟꯊꯣꯛꯅꯕꯕꯨ ꯌꯥꯅꯗꯕꯗꯒꯤ ꯍꯜꯂꯛꯏ ꯀꯨꯝꯖꯥ 1969 ꯅꯕꯦꯝꯕꯔ ꯇꯥꯡ 18 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯂꯣꯡꯖꯝꯕ ꯃꯦꯟꯖꯣꯔꯅ ꯅꯣꯡꯄꯣꯛ ꯂꯝꯒꯤ ꯇꯥꯡꯈꯨꯜ ꯍꯥꯎ ꯂꯥꯛꯁꯤꯜꯂꯨꯔꯒ ꯍꯜꯂꯛꯏ ꯔꯣꯃꯥꯒꯤ ꯂꯥꯟꯃꯤꯒꯤ ꯐꯝꯊꯣꯟ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡ ꯃꯇꯝꯗ ꯍꯥꯎ ꯃꯆꯥ ꯂꯣꯏꯁꯪꯒꯤ ꯍꯟꯖꯕ ꯑꯣꯏ ꯃꯍꯥꯔꯥꯖ ꯅꯔꯁꯤꯡ ꯃꯇꯝꯗ ꯄꯣꯁꯪꯕ ꯍꯟꯖꯕ ꯑꯣꯏ ꯃꯍꯥꯔꯥꯖ ꯆꯟꯗ꯭ꯔꯀꯤꯔꯇꯤꯅ ꯄꯥꯟꯕ ꯃꯇꯝ ꯀꯨꯝꯖꯥ 1958ꯒꯤ ꯑꯀꯥꯝꯍꯥꯎ ꯅꯥꯕꯒꯤ ꯃꯇꯨꯡꯗꯒꯤ ꯃꯦꯟꯖꯣꯔ ꯑꯣꯏꯈꯤ ꯃꯗꯨꯕꯨ ꯇꯣꯞ ꯃꯦꯟꯖꯣꯔ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯀꯨꯝꯖꯥ 1964ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯇꯥꯡ 12ꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯃꯍꯥꯔꯥꯖꯅ ꯔꯣꯃꯥꯁꯤꯡꯕꯨ ꯇꯣꯞ ꯃꯦꯟꯖꯣꯔꯗꯒꯤ आर्टिलरी जेनरल फम थिंदोकी सार येम्स जोनस्टोना महाकी डायरी इरी अहल मतम ओइरकपना महाराष्ट्र थबक्तिगी पोथानब याथंग पिरमी मथांग सिदा द लॉस्ट किंगडम द सुमने इरी 1881 to 82 इंगेन 28 Sunday Longjamba Roma Singh was given military uniform and escorted to his house on elephant निंगथौ सेंब यावदना निंगथौ कनबना मसरुक ओइजबा मरिपाक निंगजबा मिपान तांगने हिंगनिंगदबा लैम निंगथौ खंदुना असावरम तानगे खनखिदबा महाक्की लैखिदबा नुमित फावबा करिगुंबा लाइरिक अमतदा लासन थंबिरमदबसे लाइबक थीबनी हाइजनिंगी अईबना थमजरिबो वफम खरसिना मागी पुंसिवारी नते थेंगनखिबा थौदोकसिंगी पाउदम मतेक खरनी